Mobile phone pokheirakhre nupa ama siramgadore. February ki tang kun gomdoida Manipur top channel dagi lamdam asigi miyamna social media da toina uraba phone pokhaibigi video amadi picture sing oidaba semjinba malabasu hojikti Manipur su asengbo oina tholakle masiga mari leinana ngasi ayuk Champur district ki saikot kendra gi manungsana laiba sagang kaithelda miyoy amana paiba mobile phone pokhaibaga loinana miyoy adu mai chaktuna siramgadore hairi khudong thiba nangkhraba nupa adugi maming amanta se kontraga mangarom sure mahak sagang kaithelda leibani hairi thagdo adugi matang na phangba pauna hai amanta na ngase yuk maki khongrau da hapa mobile phone adu mayai wairap hauba makhol ama thokhiba tahokhi makhol adu karino haiduna yenglubada mobile adu mayai da phakairaga maikhu karakpa thengna khibane masidi siba tare haiduna lakthoklaga yenglubada mobile phone mai sakpa adu da masa su hogdrabasu mahakna seliba khongrau adugi saruk kharadi mai sakhi miyo kharana na phongdokna rapagi matung inadi asiguma thagdo asi game toina sanaba mobile phone gumba natraga charge tawna game sanaba wari kuina sanaba phone singna thokpa male maramaduna amanta gi mobile pokhairiba asisu mahakna ahing chupa game sanaraba natraga charge tawna atopa mi gi wari sanarambadagi sagalaktuna pokhairakpo oirama yai haina singnari aduga atopa maru oiba pawmana metric parikya tharibi mahairoi ama masak manade haina kihalubadagi wantharakhre Bosemna lawduna sathariba class 10 exam gi ngang science subject thokpa numita lamsangda leiba Remnant Christian School tabi mahairoi nupi misa ama admit card ka masak manai manade haiduna exam duty tariba official singna ki helubadagi wantharaktuna Rims Hospital leikatnakhre hairi pawsin hai mahairoi asi lamsangi praja high school da tamlibini mahakna exam thabada puribe admit card aduga mahak masaga masak manade haiduna official singna exam thaba yaroi jail da thambura haiba akanba wafam kya thamlakpadagi nupi masa adu mayum yauruba matungda wakhalaina oiraktuna wantharakhibani haina su pausisna phungdorak